Liberal College campus da BSF Thamjallakpada Maheiroi Singna Mahei Sangla military camp la college asida ining tamna lairik tamba fanghanbiu haiduna college ki Maheiroi Singna ngasi Erang Hourakhre college administration block main gate amadi BSF na lairiba changthok saksin tawriba gate yauna Maheiroi Singna so lonkhre BSF Sing hongdoktriba fawba college shut down tawkhre Imphal is district Luang Sangmum na laiba Liberal College ta matam kayagi mamangdagi BSF personnel sing leirakpa amadi hongdok handabagi mayokta ngasi nungthil pung 13 kun tarakpada college asigi Maheiroi sing na Erang Hourakhre mahitam famsangda militarization onthokpa yaningde BSF sing hongdok na ba kayarak mari lenabada khanghallabasu thabak paikhatte haiduna college ke administration block main gate Maheiroi sing na solon singibani BSF na laisiliba si hongdok pikro haiduna BSF na lairiba mafamda kholaw koya lausin ki loinana BSF ta memorandum ama pisilabatung BSF na seasonary ba ani suba get su solon sinki thaudok adugi pau tabaga pung 12 makhairom tabada haingang police station gi team ama laktuna yingsin ki loinana Maheiroi singa wari sanaki Phoning double problem to asondagi hek sang pamatamda dum sinogi college ki property nate BSF ki KMni haiba wahai sugumba wahai jibo ke am ta phangra hai tare ayu angan bai matam yasanga pai matam da chhatra Maheiroi nupi gai volleyball practice la ami basketball practice la ami badminton practice la ami adu jingdo lak pa lep khra hai tare nuai tapam hai gana class to matam exam to matam da mogi aso so ma kon aho mem ne thousand bai khosan bai upun manin sound pollution noise pollution sumo mem jina khoi je like tambada problem oi bhai tare akoi isa ki college da isa na phok ning tam na chang bangam jadaba college gate se ani thongna leijabani ado akoina isana changbangam jadaba changba matamda moidagi hena permission lawra changbagi mawong ama lakuse akoi nungai thaba phawjai student ama oina science ki block ki manakta moina mogi claim se thamjanjabani akoi di science log ba akoi gi di gate number 2 dagi changjagadabani ado moina dumaina laisalabani na akoina changba matamda moidagi permission lawra changba moidagi permission lawra changjadi yadabagi mawong ama lakpa asi yungba thawong asi nungai jade college ta lariba BSF sing se lawthok thipok ti akoi gi college da exam center taba matamda akoina exam center pibiroi amadi akoi su nupi ama oina changba matamda kitang uncomfortable oiba ama phawjai